Hello guys, welcome back to my new video. Mayam sigi hujik mayam ubigiba magic to gimmick na nebuko. Haiba gimmick se mato kamdona semono akhoi adum sajadoine samjadoine ba. Adu lupam da sangan da bida adum yumda leiba pot kharana adu hujiki haiba ina tawyo magic to adu gimmick to mayam semba yangminarji. Mayam akhoi gi sumaina sigi headphone manungda yawba speaker je. Si manungda yawba speaker akhoi gi headphone yada bagumba leidana. Adugumba dagi si manungda yawba speaker da lokthok piro sumaina ko. Sida leije sigi manung sida yawi je sigi magnet ne ba manung gida ai sauda ba ne ba manung da hapsan ba ne ba nappa ga leiba ne ba aduna sigi speaker jina chauri ngai magnet chau ne ba ko adu si kamai lok thok da ge habda sigi mathakta koi gi cherang langba pa ba macha ma yawi je si lok thok piro silok thok pirani ko silok thok pira kan si sida yaw je sim magnet ne ma mayai de yaw je si je khoi maning da sana mungdang gumba na ko jan maning ji san thabiro an thar kan si to si gi magnet se thoklei jo bra sida si magnet se sana lok thok piro to si magnet se adum Amazon dagi Laidra yare ma'am ko ma'am save tawani adi power jam kan mani ko aina ama sida hana am lo tholere si na sawe ko si na pe kai no de me speaker khar headphone khar saw do adugi na saw ne ba khar pik pagi na pik kane ba akhoi gi headphone achaw adum leibani ko ma'am speaker saw ba adugum bai di pak na saw na dum leibani adu sumain lo thok piraga si magnet singje si magic ki yam kana bani ma'am si thamjan bi ba sana ko ji to de ji sinani de ma'am yang minarji
मैम ngasi hujiki dumaina paisa amta chanandabida gimmick to semaga yam phajana dum show to bayai adu मैम ngasi gidi matang solution jarage मैम ngasi video sibu no ne yangbi ba sinau sing haidi channel sibu no thangnabi sinau sing awiragadi channel sibu subscribe to biyo kai no di sumaina nungai nungai ba magic amadi tutorial sing puraga lakchage mathang de chu nungai nungai ba मैम gi tutorial मैम ma puraga lakchage aduga magic sana pau pau jingi ai magic reveal to je मैम dynamo adagi aron crow adagi sinlim leiriba मैम adum magic reveal aina ngamjaba dum tawjai मैम gi yamna interesting oigani khali channel se adum anu nongna thangni borgadi subscribe to samjiro ngasi gi matang asi lo sanjarage मैम yai phare